Tamgi lengang masingi administration da khud thingjalakano haina Kuki MLA ahumna phongdokre. Arambai Tenggol State Force po Trojan Horse oina sizinaba lepo haina su phongdorokle. Thamna pokpi ka tainaba singthakta leiramba Kuki gi bunker se BSF na thugaikre. Kangpokpi ACG MLA Namsak Kipgen, Saito ACG MLA Haukolet Kipgen amasung Saikol ACG MLA Kimnyao Hang singna punna khuyek pidron thadrokpa zero lamna hai maitei kholai paiba singna handak landarak leba mafam ase singi administration ge makhada leba mafam ngaktane masida tamgi administration na khud thingjinaba honarakpa lekodabane. Arambai Tenggol AT State Police Force singbo Trojan Horse oina sizinaduna Kuki singi mathakta landarakpa se matungda amu hana tawgano haina phongdorakle. Lupa crore 15 rungi oigadaba aina thingkraba mayai kaba Yaba tablet ka konana Ccpur ki miyoi ane Assam ki Kasar district ta phare haina Assam police ki maikai de phongdorakle. Kuki gi miyoi amana paumi ka Bichandra nungmaina kaptuna sohan ki bado makhoina ne haina claim tawrakle. Kuki terrorist singna aphaba makhal gi khusukhulai sizinaduna Imphal district ki manung chanba yangang pokpi sanasabi thamna pokpi sabungko khunauna chingba mafam singda leiba maitei khul singda landarakpa gi mangani chanba numita thamna pokpi gi maikai da Infect TV ki team amana Paulo wasangmada video journalist lema pokpam Kabichandra ayuk pung tare makharom taba matamda thamna pokpi uyok singdagi Kuki terrorist singna kablakpa sniper maruna pandana sokibagi thaudok ado makhoina kapa nongmai maruna pandana sokpani haina social media da Kuki phuru ki miyoi amana claim tawrakle haina digital media Ukhrul Times na report tawrakle. Social media ki viral oirakiba video footage amada Kuki phuru ki miyoi oigadaba miyoi amana Social media ki viral oirakiba video footage amada Kuki phuru ki miyoi oigadaba miyoi amana video journalist L Kabichandra nungmaina kaptuna sohan kibagi karigumba pakhal amatagi awaba nuaitaba amasung logi matungina serak phangba yai haiba do akiba amata yaudana miyoi aduna mitei londa wa ngangladuna hai tungda Kuki na namna khundana taduna lairiba mafamsingda media ki miyoi oirabasu changlaktanaba akanba wafam thamkhe. Mahakna ngarang video journalist nungmaina pandura sokiba do maraibak pharabane karigumba makhata na Paulo oirabasu Kuki dominated area singda sangsilaglabadi makukta nungmaina kapkani hainasu akanba wafam yauba video ama social media da viral oirakre. Amaromda international human rights law for journalists ki makhada langi matamda miyamda sumba pau khanghanabagidamak pau lobagi mathau tawriba journalist singbo mara laijadaba civilian oina lauduna makhoigi mathakta khud thadaba haina airiba chana pathab adugi mayokta nongmai maruna paduna mathau tawriba paumi amabu sohan kiba adubu yaningdaba phongdoktuna amju amadi EGM da natana state asida lairiba tongan ba CSO lusingba kayagi maikaidagisu yaningdaba phongdokpa laikhrabani. Masak khangdaba singna akam pata leiba maira paibi ima singi pochai mai thadoktuna manghalam lei. Ngarang Progressive Youth Forum PYF na kauriba general strike siga JC ga hiram amatada mari leina de haina phongdorakre. Progressive Youth Forum PYF hairiba loop asina ngasi December tang 13 da kauriba general strike asiga JC against the missing of Laisram Kamal Babu ga hiram amatada mari leina de haina JC asigi convener Ratan Laisram na thadropa zero lamana khanghalakle.